Ahanda maru ibu pawa matham zage Meeteisingda Landanaba Hotnabada Kuki Masel paw FAONADABADAGI Sire Zoupi Khunda Nongmei Kapnabada Kuki Millitant taret Sire ngarang ahing nung yai matung pung taragani thui makhai rom tabada Kangpokpi district ki Kaithel Manbi police station ni manung chana leiba Aibizang village da Kuki Millitant sing na Meetei Khunda Landanaba Hotnabada makhoi masel paw FAONADABADAGI Kuki Millitant sing na kablakpa Nongmei guli na Kuki ama panduna Sire leikidraba miyo edugi maming thangjangam haukip sahi kuntragani pan apokpa Hengokin haukip kawi thangsi village dagini hairi pawsina hairi bade Kuki Millitant sing aduna Meetei Khul tamna Landanaba Hotnabada hanna lumduna leramba Kuki Millitant sing adu Meetei Khul ngakpa oirabo ining duna Nongmei kapsilakpada makhoi masel paw FAONADABADAGI Kuki masa adu Nongmei na panduna leikhidabani hairi amarum da hukiba November 13 ki ayuk angan bada pung ani ki makhai rom tabada Kangpokpi district ki manung sana leiba Old Kasa road mana ki Zoupi Khulda masa khangdaba kulai paiba singna Kuki Millitant sing ka Nongmei kapnabagi thaudok ta Kuki Millitant taret Sire kaya amana nan thoktuna sen khre hairi loina na sakhangdaba kulai paiba sing aduna Kuki singna saramba bunker ani thugai kibaga loina na kulai kaya ama supu khre hairi police ki paw gi matung ina sigumba khut thokna khre haibagi paw leirabasu official oiba paw gi matung ina di Kuki Millitant ama min thang haukip kunma thoi apokpa leikidraba janglem haukip kangbai subdivision ki manung chanba Phaikhurun village ta leiba asi sikhi haina phongdorakli adubu press na phangba paw gi matung ina khut thokna badu Kuki Millitant taret sikibaga loina na khulai kaya lauki hairi leikidraba Kuki Millitant min thang haukip ki asi baksang Rasanpur district hospital da postmortem tawkhre hairi aduga mathang update asna Kuki zo singna nationwide rally tangkhun naga area yaudona ba khangan khre Kuki zo singna heng nationwide rally ama jat kadoriba asida naga area da leiba sing Kuki zo singi rally yaudona tangkhun naga front end organization for tangkhul naga wungnanglong tangkhul chanaulong tangkhul Katmanau sanglong amasung tangkhul miar nagalong tangkhun youth council gilusing basna kuyak piduna thoklok paseron amana hairi badi hojik thokliba manipuri gi irang asiga marilena rally mata yaudonaba khanghalakpaga loina tangkhul naga gi miyamna shanti pami committee na mamang de lepkiba principal singak na hojik thokliba irang asida yaude maram aduna tangkhul area da leiriba miyamna lukna hairiba warun sing inna ba khanghalli loina kanagumba sing na hairiba wafam sing asi introbadi loop sing asin action logani hairi amarom de Kuki zo kanglup singi leiriba front end organization singna India ki tongan be city amadi Manipur gi leiriba district headquarters in the Kuki zo loop singa nationwide rally ama satnaba sem saba loikhre hairi aduga mathangi update asna Kuki singi all India rally satnaba sem saba loikhre Kuki singi tongan organization singna sindona thasi kunopanda nationwide oina rally satnaba sem saba loikhre nationwide rally asigi saruga mo oina Delhi da na Manipuri tribal forum Delhi na sindona satkani Ranchi amasung atai tribal state sing da su forum asigi makada pangtokani Mizoram da na CYAM MUP HIP MSU na singani Tuitafai lamkada na join philanthropic organization singna singani Chennai da na KSO Silong na Wi-Fi welfare committee Kangpokpi amasung cycle dana kotu Guwahati dana Guwahati Unnao forum Bangalore gina Bangalore Unnao forum Kolkata gina Kolkata Aimi Unnao welfare Mumbai amasung Chandigarh da SSA Ukhrul da Kuki NP Ukhrul Technopol da Kuki NP Technopol na singani More ITC na singani Sanden da Kuki NP Sanden Jeribam amasung Pherzon dana ITAC Dima Hasau dana Mar NP NC Hills Karbi along dana welfare committee amasung Tripura dana Tripura Mar welfare na sinduna pangthokani hairi aduga aroibagi update asna yumdagi faaduna pukhraga rehabilitation da thamkiba ama rims ta oxygen thajillaga leirambadagi mayumda putharakpada leikhidre masakhang dabasing nongmei ulaga mayumdagi faaduna pukhrawa matung samurawgi reverend rehabilitation center da thamlamkiba mi ama rims ta oxygen thajillaga laikannaraga leiramle doctor na haibagi imung manungi miyo singna yumda puthaраklaba matung pung khara leiraga miyo edu leikidraba miyo edu gi maming sapam santos sahini pukataru apokpa gandhar kawi Thawal district ki khongjom police na konba sapam mayai leikai degini mag haukiba November taraga taruk to fakhraga November kulhumdoi leikibani leikidraba santos mu masakhang dabasna faaduna pukiba ki matang da masanupi Valentine na hai maki mayamba faaduna pukiba numit adu thasigi tang taraga turki numdang waram pung mangaga makhairum tarakpadani matam adu maisu lakte mahakna sangoida angang tuition tawraga leiringai de gypsy amada lakpa mama mit khumba nongmei paiba mioi mari manga rom na sanglaga santos leibra haina hanglamki mayam badu yumda halakpa uhaudabadagi thabuk sathokibadagi halaktri haina kumki adubu makhoina santos yum asida sangkhre haibadagi ekhoi laklibani hairaga makhoina santos pu kautoki maduda santos pu yumdagi tholak
पगलोइना मसक खंगदबसिंग अदुना फुरिट फावबा होंदो हंदनु फारगा पुखिबनी भेलेंटिना मखाताना हाई महाकी मयाम संतोष फादुना पुरमदय अदुदा मसक खंगदबसिंगना अदु अखोइ निसा नसिंगबा माय का बसिंजाक थिंगबा सिरापो हाइबा अदुगी मियोसिंगनी मयाम बसी फत्तब सिंजाक चारे तो खलक्के युंगी फोन नंबर अमा पिरउ हाइरगा महाकी भेलेंटिनागी टेलीफोन नंबर अदु लौखी अदुगा मखोइगी सु टेलीफोन नंबर अदु पिरमलगा मयाम अदु पुरगा चटकिबनी हाइरी मरकसे संतोष की मिसी अदु यानिंगदेबा फोंदुक्तुना सपम मयाइ लेकाइ मैरा पाइबिसिंगना वकत मिफम अमा थासी कुनमरी द फंबगा लोइना मिसी अदुगी मतंगदा मणिपुरी लेंगा तो वफम कया थमख्रे वकत मिफम अदु सरुग याकिबा सपम अपुनबा मैरा पाइबिगी सेक्रेटरी थौनाउजम रोमाना हाई सोरापा हाइरिबा लुप असिना संतोषपु मसा इकन कन मयुमदगी फारगा पुखिबनी अदुगा मखोइना संतोषपु रिहैब सेंटर थमलंबनी अदुगा महाकु नवेंबर 19 रिम्स ऑक्सीजन थाजिलगा थमलंबा इमुंग मनुंगदा थेंगनकी मदुगी मतुंग डॉक्टर न युमदा पुखिना पाहिरकपदगी नुमित अदुमुक्तदा संतोष युमदा पुरखी अदुबु नुमिदांग पुंग मापनगा मखाइरोम ताबदा महाक लेखिदबनी महाकु तमथिन ओट नैख्रिब्रा हाइबगी सिंगनबा लई सही खरगी ममांगदसु सपम दगी मियोय अमा हाइरिबा सेंटर असिदा लेखिदबा यावख्रे संतोषना लेखिदबदगी दायित्व असि सोरापाना लौगदरना तंग रिहैब सेंटर असिना लौगदरिब्रा हिरम असिदा मरी लेनबसिंग असुंबदु थिगत पिरगा मराल लेबसिंग लोगी ओइबा सेराक पिगदबनी हाइकी